ꯃꯁꯤ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤ ꯆꯩꯈꯥꯏ ꯊꯅꯝꯃꯀꯥꯟꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯁꯤꯅ? ꯕꯨꯡꯉꯣ, ꯕꯨꯡꯉꯣ, ꯑꯣ ꯇꯣꯝꯆꯥ, ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯀꯩ ꯍꯥꯏꯒꯦ ꯈꯨꯔꯥꯇꯣꯟ? ꯂꯥꯛꯆꯔꯦ. ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯗꯣ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣꯅ ꯌꯦꯡꯉꯨꯕꯅꯤꯗ. ꯍꯣꯏꯅꯦ ꯍꯣꯏꯅꯦ. ꯀꯔꯤ ꯄꯔꯥ ꯄꯥꯔꯕ? ꯁꯤꯗꯤ ꯅꯣꯋꯥ ꯑꯃꯁꯨꯡ ꯏꯁꯤꯡ ꯏꯆꯥꯎ ꯍꯥꯏꯕ ꯄꯔꯥꯗꯨꯅꯤꯗꯅ. ꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯑꯊꯣꯏꯕ ꯂꯥꯏꯔꯤꯛ ꯕꯥꯏꯕꯜ ꯍꯥꯏꯕꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯛꯄ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯅꯤ ꯀꯣ. ꯑꯗꯨꯕꯨꯔꯣ ꯈꯨꯔꯥꯇꯣꯟ? ꯃꯃꯥꯡꯉꯩꯗ ꯃꯤꯒ ꯂꯥꯏꯒꯁꯦ ꯁꯛ ꯎꯅꯔꯝꯃꯤ. ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯌꯦ. ꯑꯗꯨꯒ ꯈꯨꯔꯥꯇꯣꯟ, ꯂꯥꯏ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯃꯁꯛ ꯐꯖꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯅꯁꯨ ꯍꯦꯛ ꯂꯧꯔꯝꯃꯤ ꯍꯥꯏ. ꯏꯁꯥꯗꯤ ꯐꯅ ꯌꯥꯝꯅꯕꯨ ꯈꯪꯉꯦꯅ. ꯚꯦꯔꯤ ꯒꯨꯗ. ꯑꯗꯨꯝꯅ ꯂꯥꯏ ꯅꯨꯄꯥꯁꯤꯡꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯒ ꯌꯨꯝꯕꯥꯟꯅꯗꯨꯅ ꯄꯣꯛꯂꯛꯄ ꯃꯆꯥꯁꯤꯡꯗꯣ ꯌꯥꯝ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ, ꯑꯐ ꯐꯠꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯉꯥꯛꯇ ꯑꯣꯏꯖꯥꯠꯅꯤ. ꯃꯣꯏꯁꯤꯡ ꯑꯗꯣ ꯍꯤꯡꯆꯥꯕꯒꯤ ꯐꯨꯔꯨꯞꯅꯤ ꯍꯥꯏꯗꯅ ꯕꯥꯏꯕꯜꯗ ꯏꯔꯤꯕꯅꯤ. ꯁꯦ ꯃꯨꯟꯅ ꯇꯥꯔꯣꯁꯦ. ꯈꯨꯔꯥꯇꯣꯟ ꯍꯥꯏꯒꯦ. ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯑꯊꯣꯏꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯤꯡꯅ ꯊꯥꯖꯅꯩ ꯀꯣ. ꯃꯍꯥꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯠꯇ꯭ꯔꯒꯅ ꯏꯁꯣꯔ ꯍꯥꯏꯅ ꯈꯪꯅꯔꯛꯏ. ꯃꯍꯥꯛꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ, ꯂꯥꯏ, ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯑꯆꯠ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯅꯤ. ꯑꯗꯨꯒ ꯈꯨꯔꯥꯇꯣꯟ, ꯍꯥꯏꯌꯨꯅꯦ. ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯤꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯑꯣꯏꯔꯦ ꯍꯥꯏꯔꯤ. ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯥꯏꯒꯒꯤ ꯀꯥꯡꯕꯨꯁꯤꯗꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯖꯥꯠꯂꯥ? ꯏꯁꯥꯗꯤ ꯄꯔꯥꯁꯤ ꯃꯃꯨꯠ ꯇꯥꯅ ꯄꯥꯗ꯭ꯔꯤ ꯃꯥꯜꯂꯦꯗ. ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯁꯨ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯛꯇ꯭ꯔꯦ. ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯐꯠꯇꯁꯤꯡꯒꯤ ꯃꯁꯤꯡ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ. ꯚꯥꯞ ꯇꯥꯔꯕ꯭ꯔꯥ? ꯑꯗꯨꯕꯨꯅꯦ ꯇꯣꯝꯆꯥ, ꯃꯤꯐꯠꯇ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯣꯔ ꯅꯤꯡꯕ, ꯑꯔꯥꯟꯕ, ꯐꯠꯇꯕ ꯇꯧꯗꯕ ꯃꯤꯁꯛ ꯑꯃ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏ. ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯊꯦꯡꯅꯈ꯭ꯔꯦ ꯈꯨꯔꯥꯇꯣꯟ. ꯃꯥꯒꯤ ꯃꯃꯤꯡ ꯅꯣꯍꯥ ꯀꯧꯋꯦ. ꯑꯗꯨꯒ ꯃꯍꯥꯛꯇꯣ ꯑꯗꯥꯝ ꯑꯃꯗꯤ ꯏꯚꯀꯤ ꯃꯆꯥꯁꯤꯡꯅꯦꯁꯨ ꯍꯥꯏ. ꯑꯗꯨ ꯐꯥꯎꯗꯤ ꯆꯨꯝꯃꯦ. ꯑꯗꯣ ꯃꯈꯥ ꯃꯨꯟꯅ ꯇꯥꯈꯣꯀꯣ. ꯉꯁꯥꯏꯒꯤ ꯑꯐꯕ ꯃꯤꯑꯣꯏꯕ ꯅꯣꯋꯥ ꯍꯥꯏꯔꯤꯕꯗꯨꯒꯤꯁꯨ ꯃꯆꯥ 3 ꯂꯩꯔꯝꯃꯤ. ꯁꯦꯝ, ꯍꯦꯝ ꯑꯃꯗꯤ ꯖꯥꯐꯦꯠ ꯀꯧꯔꯝꯃꯤ. ꯅꯪ ꯈꯪꯒꯗ꯭ꯔꯥ? ꯁꯦꯝ, ꯍꯦꯝ ꯑꯃꯗꯤ ꯖꯥꯐꯦꯠ ꯀꯣ. ꯈꯪꯒꯅꯤ. ꯃꯇꯧ ꯑꯁꯨꯝꯅ ꯃꯤ, ꯂꯥꯏ, ꯍꯤꯡꯆꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯃꯤ ꯃꯈꯩ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯈꯟꯕ ꯍꯧꯔꯛꯑꯦꯗꯣ. ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯐꯕ ꯃꯤ ꯅꯣꯋꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯕꯨꯗꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯤꯡꯈꯤ. ꯅꯣꯡꯃꯅꯦ ꯅꯣꯋꯥꯒꯤ ꯃꯃꯥꯡꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯏꯁꯣꯔꯗꯣ ꯍꯣꯡ ꯂꯥꯎꯅ ꯐꯥꯎꯔꯛꯑꯦꯗꯣ. ꯀꯗꯥꯏ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯅꯣꯍꯥ, ꯅꯍꯥꯛ ꯑꯩꯕꯨꯗꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯅꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯐꯠꯇꯕꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ. ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯅꯅꯕ ꯊꯧꯔꯥꯡ ꯑꯃ ꯑꯩꯅ ꯁꯦꯝ ꯁꯥꯔꯕꯅꯤ. ꯈꯨꯔꯨꯝꯖꯔꯤ ꯃꯄꯨ ꯏꯕꯨꯡꯉꯣ. ꯇꯦꯡꯕꯥꯟꯕꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ. ꯅꯍꯥꯛꯄꯨ ꯇꯣꯜꯂꯕ ꯅꯅꯥꯏꯅ ꯀꯔꯤꯒꯤ ꯈꯪꯖꯔꯣꯏꯗꯒꯦ? ꯉꯁꯤ ꯅꯤꯡꯖꯔꯤꯕ ꯅꯍꯥꯛꯅ ꯇꯣꯜꯂꯕ ꯑꯩꯒꯤ ꯏꯃꯥꯡꯗ ꯁꯥꯐꯣꯡꯕꯤꯔꯛꯄꯁꯤꯕꯨ ꯀꯔꯝꯕ ꯅꯌꯥꯊꯪ ꯄꯤꯕꯤꯒꯗꯕꯅꯣ? ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ. ꯅꯅꯥꯏꯒꯤ ꯂꯥꯟꯖꯈꯤꯕ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤ ꯀꯟꯕꯤꯔꯝꯃꯣ ꯏꯕꯨꯡꯉꯣ. ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ. ꯅꯔꯥꯜ ꯂꯩꯇꯕ, ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯕ ꯍꯦ ꯅꯣꯍꯥ, ꯅꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯕꯨ ꯀꯟꯕꯤꯒꯦ ꯈꯟꯗꯨꯅ ꯆꯤꯜꯂꯕ ꯏꯊꯧ ꯊꯥꯗꯣꯛꯇꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯃꯨꯟꯅ ꯇꯥꯔꯣ. ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯕ ꯍꯤ ꯑꯃ ꯁꯥꯒꯗꯕꯅꯤ. ꯇꯥꯛꯄꯤꯔꯤꯕ ꯅꯌꯥꯊꯪ ꯑꯁꯤꯕꯨ ꯅꯅꯥꯏꯅ ꯁꯥꯒꯗꯧꯔꯤꯕ ꯑꯆꯧꯕ ꯍꯤ ꯑꯗꯨ ꯀꯔꯝꯕ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯕꯤꯒꯗꯕ ꯑꯣꯏꯔꯕꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯔꯝꯃꯣ ꯏꯕꯨꯡꯉꯣ. ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯍꯦ ꯅꯣꯍꯥ. ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯐꯠꯇꯕꯅ ꯃꯁꯤꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ. ꯐꯠꯇꯕꯁꯤꯡ ꯑꯁꯦ ꯃꯥꯂꯦꯝ ꯊꯛ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯝꯅꯤꯡꯗ꯭ꯔꯦ. ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯊꯍꯜꯂꯒꯅꯤ. ꯑꯆꯧꯕ ꯏꯆꯥꯎ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯐꯠꯇꯕ ꯈꯤꯕꯤꯛ ꯃꯥꯂꯦꯝ ꯊꯛ ꯑꯁꯤꯗꯒꯤ ꯇꯥꯎꯊꯍꯟꯈ꯭ꯔꯒꯅꯤ. ꯄꯨꯝꯅꯧ ꯅꯧꯕ ꯃꯥꯂꯦꯝ ꯑꯃ ꯁꯦꯝꯂꯒꯦ. ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥꯁꯤꯡ, ꯌꯣꯛꯆꯔꯤꯕ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤꯅ
ꯀꯝꯗꯧꯕ ꯇꯥꯕꯒꯦ ꯇꯨꯜꯂꯕ ꯅꯅꯥꯏ ꯑꯩꯅ ꯀꯝꯗꯧꯖꯕ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯣꯍꯥ ꯅꯉꯣꯟꯗ ꯑꯩꯅ ꯁꯥꯎ ꯍꯥꯏꯔꯤꯕ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯇ ꯅꯠꯇꯅ ꯅꯈꯣꯏꯅ ꯌꯣꯛꯂꯤꯕ ꯂꯣꯏꯖꯔꯤꯕ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯄꯨꯡꯕꯥ ꯀꯥꯏꯗꯅ ꯍꯥꯞꯀꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯇꯝ ꯀꯌꯥ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛ ꯃꯍꯩ ꯃꯔꯣꯡ ꯊꯣꯡ ꯊꯥꯛꯀꯗꯕ ꯄꯣꯠꯂꯝ ꯃꯩ ꯏꯁꯤꯡ ꯁꯤꯡꯅꯆꯤꯡꯕ ꯃꯇꯤꯛ ꯆꯥꯅ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯦ ꯅꯣꯍꯥ ꯅꯍꯥꯛꯅ ꯁꯥꯒꯗꯧꯔꯤꯕ ꯍꯤ ꯑꯗꯣ ꯃꯊꯛ ꯀꯨꯞꯇꯨꯅ ꯅꯣꯡ ꯌꯨꯗꯕ ꯏꯁꯤꯡ ꯆꯪꯗꯕ ꯑꯣꯏꯍꯟꯒꯗꯕꯅꯤꯀꯣ ꯅꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯨꯔꯣ ꯑꯩ ꯆꯠꯂꯦ ꯅꯣꯍꯥ ꯑꯩ ꯆꯠꯂꯦ ꯑꯁ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯨꯔꯥꯇꯣꯟꯅ ꯂꯤꯕꯤꯕꯅ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯅꯣꯍꯥꯅ ꯁꯥꯈꯤꯕ ꯍꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯥꯔꯛ ꯀꯧꯏ ꯁꯤ ꯀꯥꯎꯔꯅꯨꯀꯣ ꯍꯤ ꯑꯗꯨꯕꯨ ꯁꯥꯈꯤꯕ ꯎꯒꯤ ꯃꯃꯤꯡꯅ ꯒꯣꯐꯔ ꯀꯧꯏ ꯍꯥꯏꯅ ꯍꯥꯏ ꯃꯥꯅ ꯁꯥꯈꯤꯕ ꯍꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯃꯨꯟꯅ ꯇꯥꯍꯧ ꯍꯤꯗꯨꯒꯤ ꯑꯁꯥꯡꯕꯁꯤ ꯈꯨꯗꯨꯞ ꯍꯥꯏꯕꯗꯤ ꯈꯨꯇꯣꯟꯗꯒꯤ ꯈꯨꯠꯅꯤꯡ ꯐꯥꯎꯕꯒꯤ ꯑꯁꯥꯡꯕꯁꯤꯕꯨꯅꯤꯀꯣ ꯈꯨꯗꯨꯞ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕ ꯈꯨꯗꯨꯞ 300 ꯁꯥꯡꯕ ꯑꯗꯨꯒ ꯄꯥꯛꯄꯅꯅꯦ ꯈꯨꯗꯨꯞ 50 ꯄꯥꯛꯏ ꯍꯥꯏ ꯑꯗꯨꯒ ꯋꯥꯡꯕꯅ ꯈꯨꯗꯨꯞ 30 ꯋꯥꯡꯉꯤ ꯍꯥꯏꯅ ꯍꯥꯏ ꯃꯊꯛ ꯀꯨꯞꯇꯨꯅ ꯁꯥꯔꯤꯕ ꯍꯤꯗꯣ ꯃꯊꯣꯜ 3ꯅꯤꯁꯨ ꯍꯥꯏ ꯑꯁ ꯁꯤꯅꯦꯃꯥꯗꯒ ꯎꯔꯤꯕ ꯑꯆꯧꯕ ꯖꯍꯥꯖ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯒꯨꯝꯕ ꯍꯥꯏꯗꯨꯅꯤ ꯖꯍꯥꯖꯗꯤ ꯃꯦꯆꯤꯟꯅ ꯍꯣꯟꯕꯅꯤꯗꯅ ꯁꯃꯨꯗ꯭ꯔꯗ ꯑꯗꯨꯒ ꯅꯣꯍꯥꯅ ꯁꯥꯔꯤꯕ ꯍꯤꯗꯨꯗꯤ ꯃꯦꯆꯤꯟ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯃꯇꯝꯗꯨꯗ ꯃꯦꯆꯤꯟꯒ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯤꯗ ꯁꯦ ꯃꯈꯥ ꯇꯥꯔꯣꯁꯦ ꯑꯗꯨꯛ ꯆꯥꯎꯕ ꯍꯤꯗꯨ ꯁꯥꯕ ꯎꯕꯗ ꯐꯠꯇꯕ ꯃꯤꯌꯥꯝꯗꯨꯅ ꯀꯥꯟꯅꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯅ ꯅꯣꯛꯅꯔꯝꯃꯤ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯥꯎꯖꯦꯜ ꯑꯃꯠꯇ ꯄꯤꯕꯤꯔꯝꯗ꯭ꯔꯕ ꯖꯥꯠꯂ ꯈꯨꯔꯥꯇꯣ ꯀꯗꯥꯏꯗꯒꯤ ꯍꯥꯏꯔꯗꯒꯦꯅꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯔꯥꯡꯂꯤꯕꯗꯨꯗꯤ ꯐꯠꯇꯕ ꯃꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯥꯡꯍꯟꯅꯅꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯟꯕꯤꯔꯒꯦ ꯈꯟꯈ꯭ꯔꯕ ꯅꯣꯑꯥꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯍꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗꯅꯦ ꯅꯣꯑꯥꯅ ꯄꯣꯠꯂꯝ ꯀꯌꯥ ꯍꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯦ ꯃꯍꯥꯛꯅ ꯌꯣꯛꯆꯕ ꯁꯥ ꯎꯆꯦꯛꯅꯆꯤꯡꯕ ꯖꯨꯔꯥ ꯍꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯇꯧꯕ ꯅꯨꯃꯤꯠ 90 ꯁꯨꯒꯗꯕ ꯆꯌꯣꯜ ꯑꯃꯈꯛꯇ ꯉꯥꯏꯔꯛꯂꯕꯗ ꯇꯥꯏꯕꯪ ꯃꯄꯨꯗꯣ ꯅꯣꯑꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯅꯣꯍꯥ ꯈꯨꯔꯨꯝꯖꯔꯤ ꯍꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯅꯥꯏ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯇꯥꯛꯄꯤꯕ ꯈꯤꯕꯤꯛ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯍꯣꯠꯅꯖꯔꯕꯅꯤ ꯃꯈꯥ ꯇꯥꯕ ꯏꯕꯨꯡꯉꯣꯒꯤ ꯀꯔꯝꯕ ꯌꯥꯊꯪ ꯄꯤꯕꯤꯒꯗꯕꯅꯣ ꯅꯣꯍꯥ ꯅꯍꯥꯛꯅ ꯁꯦꯝ ꯁꯥꯔꯤꯕ ꯍꯤꯖꯥꯎ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯩ ꯄꯦꯜꯂꯤ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯅꯣꯍꯥ ꯇꯥꯛꯄꯤꯌꯨ ꯑꯩꯍꯥꯛꯅ ꯅꯉꯣꯟꯗ ꯇꯥꯛꯂꯝꯒꯗꯕ ꯋꯥꯐꯝ ꯈꯔ ꯋꯥꯠꯂꯝꯗꯨꯅ ꯑꯩꯅ ꯅꯅꯥꯛꯇ ꯇꯟꯅ ꯂꯥꯛꯂꯤ ꯁꯣꯏꯔꯔꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯔꯛꯂꯒꯅꯤ ꯑꯆꯧꯕ ꯏꯆꯥꯎ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯑꯩꯅ ꯈꯣꯒꯣꯛꯄ ꯎꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯦ ꯋꯥꯠꯂꯤꯕ ꯍꯥꯏꯕꯃꯛꯇꯕꯨ ꯍꯌꯦꯡ ꯏꯁꯤꯡ ꯀꯪꯂꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯤꯡꯅ ꯀꯠꯅꯅꯕ ꯁꯥꯔꯝ 3 ꯉꯥꯔꯝ 3 ꯃꯗꯨ ꯈꯛꯇ ꯃꯉꯥꯏ ꯊꯧꯔꯥꯡ ꯇꯧꯔꯣ ꯅꯣꯍꯥ ꯅꯨꯃꯤꯠ 3ꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯆꯨꯊꯔꯛꯂꯒꯅꯤ ꯊꯧꯔꯥꯡ ꯂꯣꯏꯁꯤꯜꯂꯣ ꯅꯣꯍꯥ ꯊꯧꯔꯥꯡ ꯂꯣꯏꯁꯤꯜꯂꯣ ꯈꯨꯔꯥꯇꯣꯟ ꯅꯣꯍꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯕ ꯖꯥꯠꯂꯅꯦ ꯑꯉꯥꯎꯕꯁꯤꯗꯤ ꯃꯤ ꯅꯣꯍꯥ ꯍꯥꯏꯔꯤꯗꯨꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯕꯅꯤꯅ ꯃꯥꯅ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯦꯗꯅ ꯑꯁ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯃꯍꯥꯛꯁꯦ ꯑꯗꯒꯤ ꯃꯃꯩꯗꯗꯤ ꯀꯝꯗꯧꯔꯦ ꯅꯨꯃꯤꯠ 3ꯅꯤꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯇꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯈ꯭ರೆ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯑꯦꯗꯣ ꯅꯣꯡꯗꯨꯅ ꯂꯦꯞꯇꯅ ꯆꯨꯔꯕꯅꯤꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯁꯤꯡ ꯊꯨꯝꯒꯠꯂꯛꯂꯦ ꯌꯨꯝ ꯀꯩ ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯣꯞꯄ ꯏꯁꯤꯡꯅ ꯊꯨꯝꯃꯠꯂꯛꯂꯦ ꯑꯗꯨꯗꯤ ꯈꯨꯔꯥꯇꯣꯟ ꯅꯣꯍꯥꯒꯤ ꯍꯤꯖꯥꯎ ꯑꯗꯨꯗꯤ ꯏꯁꯤꯡ ꯏꯄꯥ ꯑꯗꯨꯗ ꯁꯣꯏꯗꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯦꯅꯦ ꯇꯥꯎꯊꯈꯤꯕꯅ ꯇꯥꯎꯊꯈꯤꯕ ꯏꯔꯥꯛꯅꯕꯅ ꯏꯔꯥꯛꯅꯈꯤꯕ ꯉꯝꯅ ꯃꯁꯛ ꯎꯕ ꯐꯪꯕ ꯅꯠꯇ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯀꯪꯐꯥꯜ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯎꯕ ꯅꯠꯇ꯭ꯔꯦ
Malem se achouba ipak irel ama oikrabani. Hek uba phangliba haibabu Noahgi achouba hi ark ado adu natana karimata uba phangdrabani. Khuratuan adudai kaidaukrage Noahgi kambudusu hi manungda adum laikhrabra. Mamaidadi nong hangre atiyasi pungan ngale. Malem laisa haibadi leibak tilairadana upal wapal ama phawu uba phangdre. Nong hangkrabadi ising mayamdo soidana kangtharamlagani kangthakibra Khuratua. Hoine nong suba nong khakpagi makhol kuina taraktrabada Noana magi higi yum adugi thong hangdoktuna yenglak poire. Adubu imungo Noana kangphalgi saruk ama phawu uramde. Adubu mana mangondagi hena mamit singba amit thauba kwak ama thadoktuna yenghale. Adubu kwak aduna magi khongda pham leitraduna Noahgi hi mathak mapa adaida koi pai pai duna leire. Adaidi khara leiraga Noana mana purakpa khunu ama amuk thadoi. Usiek aduna di koi pai pai roraga khongda pham leitaduna amuk hale. Chayol ama leiraga mana khunu do amuk thado ami. Khunu do pak halakte. Yasang lakpadane khunu do machinda chorphon mana anuba machiega halakpa Noana uri. Adudi Khuratuan Malem sida ising pumba kangkhiduna upal wapal ningthina hoba ngamle haiba oiramba tarebo. Singraba minine Noah hairise. Mamaidadi chayol amagi matungda khunu adu amuk hanna thadokre. Adubu handakti khunu do halaktri. Noana khalli Malem se khunda laitaba yaba mafam soidana leiramlagani haidan. Mamaidadi mana sharam taret ngaram taret puthokuna ngasai taibong mapuna hairambado. Adu taibong mapuda mana kachare. Taibong mapuna Noahna hotnaba khibikto penbire. Adudaidi Noahgi afaba mi kangbu aduna ne Malem sida anauba jiba panba kaya senggat sagatana sada naudadana panba hauki. As Khuratuan sangba kanda aigi parasingse ngasai adumaina Khuratuan wari oina he khaga libiyo haiba. Libiraga loiretana. Adubu isaibungo nahakna wari asidagi khangjingadabadine. Afaba thabak tauba afaba wakhal khanba haibase taibang semba mapuna phawba chanbi haibasinido. Aduna nahaksu Noahgum afaba mi oinana bakkanna honagadabaniko. Hoi Khuratuan ai soidana honajage. Very good. Sandoksorib Thoramasi, Department of Education S, Samagra SHIKSHA MANIPUR की मखादा पुथोक्सबनी थौरमसी Department of Education S की YouTube channel दसु ताबा फंगबिगनी ngasi की class 6 की Manipuri subject की तांकक असिगा मरी लेनबो वहांग हंगजरी वहांगदी Noahgi mapa mama की ममिंग करी कौबगे वहांग अमुका न निंगसिंगजरी Noahgi mapa mama की ममिंग करी कौबगे अचुम पाकुम पिबेरपसिंगी मनुंगदगी लॉटरी तवरगा खंगलबा मैरोइसिंगदा आहानबा मना ओइना लुपा चमंगा अनिसुबा अमसुंग अहुमसुबा ताराबसिंगदा लुपा चहुम अमसुंग लुपा चनी पिजगनी अदोमना पाकुम पिबिरकपदा इसागी मिंग क्लास अमसुंग स्कूल की ममिंग मरिक चुमना WhatsApp नंबर 9862286926 दा पाकुम पिबिरौ प्राइस विनर दी ngasi tangkak tarik ki matungda lauktoksagani mamangda haibadi thasigi tarani thoida hangjaki ba class 6 science ki lesson number 2 gi wahangi pakumdi yamna noiba misu oidaba yamna kangba misu oidaba haibasni chumna pakum pibirak pasingi manungdagi lucky draw tawraga mathangsina ahum khangatjari khangatlabasing adudi ahanbada Angelina Tongram LI Standard English School ani subada Chongtham Bilas Life School Gari amasung ahum subada T Loyangambi Sacred Heart Higher Secondary School ni adongi selgi mana atuba matamda adongi leifamda tharak lagani ngasi gi damak tadi kaina na yathang nijari pinabirasi